Manipur da Assam Rifles ki Battalion ani Louthokhiba pau ase Kangla pau paushe gi editorial kalam dagi lakhotchava nei Manipur da hujik thokliba tha taraga manga mapung phajilaglaba irang asida Assam Rifles na nakal namatagi oiba midyeng da Chinkuki narco terrorist singi michang da lepi haiduna miyamna lamdam asidagi Assam Rifles Louthou haiba khwalawga loina demand tawrakhiba duga mari leinana Assam Rifles ki mapal suba masung Kungani thoi suba Battalion Louthokhiba se Central Government miyam gi ehul khangbagi khudam ni lawe Haujik thokliba irang asida Assam Rifles Battalion ani asina Manipur gi apunba saktam thugaina bo honariba kuki terrorist singbo ngak senba punna bunker samina ba made khul ngak liba mitai singda nongmai kaptuna landawada nakoina natraga haktheng na saruk yai haibagi pau leivadage Union Home Minister gi maikaidagi makhoibu Louthokhiba ne Assam Rifles ki Battalion ani ase mapal suba Battalion na kangwaida leivani aduga kungani thoi suba Battalion asina kangpokpida leivane Immigrant migrant Chinkuki narco terrorist singna mamang sahi 2023 gi May 3 dagi mitai miyam gi mathakta landaduna separate administration gi demand tawriba dugi mayokta miyam na leple adubu Assam Rifles ki akhanaba Battalion ani asigi personnel singna landarakhiba terrorist singi movement da sogatpadagi irang ase loikham naidaba phibam amada leirakhiba nei masina maram oiraga Manipur gi miyam maruwaina apunbagi saktam ngagliba mitai singna lamdam asidagi Assam Rifles Louthokadabani haina demand tawrakhiba du maram chaba demand oibadagi handak Chief Minister N Biren na New Delhi da Prime Minister Union Minister yauna luchingba kaya unakhiba du da Manipur dagi Assam Rifles Louthokhinaba taksilambadagi India government na mapal suba masung kungani thoi suba Battalion ani ase Louthoktu Jammu and Kashmir da thakibani haina lawe loinana Battalion ani ase Louthokhibaga iroinana CRPF ta law and order ga mari leinaba thabak thauram sing mateng pangnaba sinarakhiba nei Assam Rifles Battalion ani Louthoktu Jammu and Kashmir da thakiba se anoba thausil natte Jammu and Kashmir da Assam Rifles lei Manipur dagi Assam Rifles Louthokpaga mari leinade hainarakba wafam leiragliba se chumlabasu phibam matamgi matungin Louthokhiba oibana Battalion ani asigi thausil ga mari leinade haiba yaroi nakal amarom Assam Rifles ki Battalion ani Louthokpa yaroi haina kuki singi maikaidagi protest rally satpa amade separate administration ki demand da sogatpa kuki MLA tarana India ki Prime Minister da AR Singh Louthokpidanaba memorandum pikhiba sina Assam Rifles na kuki terrorist sing sogatli haibadu hena mayek sengalagle India government amade state government na irang asiga mari leinana Assam Rifles ki Battalion ani Louthokibada kuki MLA tara amade kuki singna yaningdaba phongdogliba se huranba na kokta napi pakle haibaga pangkak ni lawe miyamna state asidagi Assam Rifles state asidagi Louthokadabani haiba demand gi mayokta kuki singna Assam Rifles Louthokpa yaroi haiba demand ani gi asumaran singadu central government khal onduna yenglaba matung irang asigi waroisin purangnabagi khongthang oina Assam Rifles ki Battalion ani ahan bagi oina Louthorokibani lawe karigumba lemawriba Assam Rifles ki Battalion singi maraktage nakal namatagi oiba mijeng satharakpa thoklabade makhata na Louthorokpa yabagi thajaba lei Miraibak macha Chinkuki narco terrorist singna laibaki mathakta landaduna Manipur bu macheta na thugaidaga Kuki nation sembagi demand asi maram chati haibadu India government na thenglaba su thengna khanglakhiba asi thaganingai oi Manipur gi apunbagi saktam ngakpada state government khaknatana India government ki thodang chauna leibana apunbagi saktam da kanagumba phurup kanglup natraga atopa laibak na singnaba ngamloi Manipur gi wathokta akhanana Assam Rifles na nakal namatagi oiba mijeng chathavadagi state asidagi Assam Rifles po Louthokibada kuki singna yaningdriba se Assam Rifles amasung kuki anigi marakta laiba aronba mariado hena mayek senghalakpa nei